ꯍꯥꯟꯅ ꯌꯥꯎꯕꯤꯗ꯭ꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯗ ꯈꯪꯍꯟꯖꯕ ꯑꯣꯏꯅ ꯑꯩꯅ ꯍꯞꯇꯥꯁꯤꯗ ꯄꯥꯋꯔ ꯊꯣꯠꯁ ꯍꯥꯏꯕꯁꯤꯗ ꯇꯧꯖꯔꯛꯂꯤ꯫ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯈꯔꯗ ꯄꯥꯟꯗꯝ ꯂꯩꯅ ꯈꯟꯕ ꯃꯇꯝꯗ ꯃꯗꯨꯅ ꯑꯩꯈꯣꯏꯕꯨ ꯁꯣꯟꯅ ꯍꯤꯡꯕꯒꯤ ꯃꯍꯨꯠꯇ ꯄꯥꯡꯒꯜ ꯂꯩꯅ ꯍꯤꯡꯍꯟꯒꯅꯤ꯫ ꯑꯩꯈꯣꯏꯅ ꯈꯜꯂꯤꯕꯗꯨ ꯑꯩꯈꯣꯏꯅ ꯑꯣꯏꯔꯛꯏ ꯍꯥꯏꯅ ꯕꯥꯏꯕꯜꯅ ꯍꯥꯏ, ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯈꯜꯂꯤꯕ ꯋꯥꯈꯜꯁꯤ ꯌꯥꯝꯅ ꯆꯦꯛꯁꯤꯟꯒꯗꯕꯅꯤ꯫ ꯑꯅꯤꯁꯨꯕ ꯀꯣꯔꯤꯟꯊꯤꯌꯥꯒꯤ 10:3-5 ꯍꯥꯏ, ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯟꯒꯤ ꯈꯨꯠꯂꯥꯏꯗꯤ ꯍꯛꯆꯥꯡꯒꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯑꯀꯟꯕ ꯄꯜ ꯊꯨꯒꯥꯏꯅꯕ ꯐꯥꯎꯕ ꯏꯁ꯭ꯋꯔꯒꯤ ꯃꯥꯡꯗ ꯃꯗꯨꯒꯤ ꯄꯥꯡꯒꯜ ꯂꯩ꯫ ꯅꯤꯡꯕ ꯈꯤꯕꯤꯛꯄꯨ ꯑꯃꯁꯨꯡ ꯏꯁ꯭ꯋꯔꯕꯨ ꯈꯪꯕ ꯑꯗꯨꯕꯨ ꯌꯦꯛꯅꯗꯨꯅ ꯆꯥꯎꯖꯕ ꯑꯋꯥꯡꯕ ꯊꯥꯛ ꯈꯨꯗꯤꯡꯗ ꯑꯩꯈꯣꯏꯅ ꯊꯨꯒꯥꯏꯗꯨꯅ ꯋꯥꯈꯜ ꯈꯨꯗꯤꯡꯕꯨ ꯑꯐ ꯑꯄꯨꯟ ꯑꯣꯏꯅ ꯈ꯭ꯔꯤꯁꯇꯒꯤ ꯍꯥꯏꯕ ꯏꯟꯕ ꯇꯥꯅ ꯄꯨꯔꯛꯏ꯫ ꯃꯁꯤꯒꯤ ꯋꯥꯍꯩꯁꯤꯅ ꯑꯩꯈꯣꯏꯗ ꯍꯥꯏꯔꯤ ꯃꯗꯨꯗꯤ ꯑꯩꯈꯣꯏ ꯂꯥꯟꯐꯝꯗ ꯂꯩꯔꯤ꯫ ꯋꯥꯈꯜꯁꯤꯅ ꯂꯥꯟꯐꯝꯅꯤ, ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯈꯨꯠꯂꯥꯏ ꯂꯩ꯫ ꯃꯁꯤ ꯍꯛꯆꯥꯡꯒꯤ ꯈꯨꯠꯂꯥꯏ ꯅꯠꯇꯦ, ꯊꯋꯥꯏꯒꯤ ꯈꯨꯠꯂꯥꯏꯅꯤ꯫ ꯃꯁꯤꯒꯤ ꯃꯄꯥꯟꯗꯒꯤ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯗ ꯐꯥꯖꯤꯟ ꯄꯨꯟꯁꯤꯜꯂꯤꯕ ꯈꯨꯗꯤꯡꯃꯛ ꯊꯨꯒꯥꯏꯕ ꯉꯝꯒꯅꯤ, ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯗ ꯂꯩꯔꯤꯕ ꯑꯔꯥꯟꯕ ꯋꯥꯈꯜ, ꯂꯥꯟꯅ ꯁꯥꯒꯠꯄ ꯑꯔꯥꯟꯕ ꯅꯤꯇꯤ ꯅꯤꯌꯝ ꯈꯨꯗꯤꯡꯃꯛ ꯂꯧꯊꯣꯛꯀꯗꯕꯅꯤ꯫ ꯑꯔꯥꯟꯕ ꯋꯥꯈꯜ ꯄꯨꯝꯅꯃꯛ ꯂꯧꯊꯣꯛꯇꯨꯅ ꯋꯥꯈꯜ ꯈꯨꯗꯤꯡꯃꯛ ꯈ꯭ꯔꯤꯁꯇꯒꯤ ꯍꯥꯏꯕ ꯏꯟꯕ ꯑꯗꯨꯗ ꯄꯨꯔꯛꯄ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯗꯥꯌꯤꯠꯌꯅꯤ꯫ ꯅꯪꯅ ꯇꯟꯗꯦ ꯃꯥꯟꯗꯦ ꯁꯨꯝ ꯂꯩꯔꯒ ꯐꯠꯇꯕ ꯋꯥꯈꯜ ꯈꯜꯂꯛꯀꯅꯨ ꯍꯥꯏꯅ ꯁꯨꯝ ꯉꯥꯏꯗꯨꯅ ꯂꯩꯕ ꯌꯥꯔꯣꯏ꯫ ꯐꯠꯇꯕ ꯋꯥꯈꯜ ꯈꯟꯗꯅꯕꯒꯤꯗꯃꯛ ꯀꯅꯥꯒꯨꯝꯕꯒꯤ ꯃꯦꯁꯦꯖ ꯉꯥꯏꯗꯨꯅ ꯂꯩꯕ ꯌꯥꯔꯣꯏ꯫ ꯅꯪꯅ ꯑꯆꯨꯝꯕꯗꯨ ꯀꯔꯤꯅꯣ ꯈꯪꯒꯗꯕꯅꯤ, ꯑꯗꯨꯒ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯈꯪꯍꯜꯂꯛꯄ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩꯒ ꯆꯥꯟꯅꯗꯕ ꯋꯥꯈꯜꯁꯤꯡꯗꯨ ꯈꯟꯕ ꯇꯣꯛꯀꯗꯕꯅꯤ꯫ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜꯗꯨ ꯈ꯭ꯔꯤꯁꯇꯒꯤ ꯍꯥꯏꯕ ꯏꯟꯕꯗ ꯄꯨꯔꯛꯀꯗꯕꯅꯤ, ꯑꯗꯨꯒ ꯑꯐꯕ ꯈꯟꯗꯨꯅ ꯈꯟꯒꯗꯕꯅꯤ꯫ ꯅꯪꯅ ꯐꯠꯇꯕ ꯋꯥꯈꯜꯗꯨ ꯈꯟꯕ ꯇꯣꯛꯂꯕꯁꯨ ꯑꯐꯕ ꯋꯥꯈꯜ ꯑꯃꯨꯛ ꯈꯟꯗ꯭ꯔꯕꯗꯤ ꯅꯍꯥꯛ ꯑꯗꯨꯝ ꯂꯥꯟꯊꯦꯡꯅꯈꯤꯒꯅꯤ, ꯃꯔꯝꯗꯤ ꯏꯍꯥꯡ ꯍꯥꯡꯅ ꯂꯩꯕ ꯋꯥꯈꯜꯁꯤ ꯂꯥꯏ ꯐꯠꯇꯕꯒꯤ ꯃꯐꯝꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯅꯍꯥꯛꯅ ꯀꯔꯤꯃꯠꯇ ꯈꯟꯗꯅ ꯂꯝꯕꯤꯗ ꯒꯥꯔꯤ ꯊꯧꯗꯨꯅ ꯂꯩꯔꯤꯉꯩꯗ ꯂꯥꯏ ꯐꯠꯇꯕꯅ ꯅꯪꯒꯤ ꯀꯣꯛꯇ ꯀꯥꯟꯅꯗꯕ ꯐꯠꯇꯕ ꯋꯥꯈꯜ ꯃꯌꯥꯝ ꯑꯃ ꯍꯥꯞꯆꯤꯜꯂꯤ꯫ ꯑꯩꯈꯣꯏꯅ ꯍꯥꯟꯅꯗꯒꯤ ꯋꯥꯈꯜꯁꯤ ꯁꯦꯝ ꯁꯥꯍꯧꯔꯒꯗꯤ ꯑꯊꯦꯝꯕꯕꯨ ꯑꯩꯈꯣꯏꯅ ꯂꯥꯛꯁꯤꯟꯕ ꯉꯝꯒꯅꯤ꯫ ꯀꯣꯂꯣꯁꯤꯌꯥ 3:2ꯗ ꯃꯊꯛꯂꯣꯝꯗ ꯂꯩꯕ ꯄꯣꯠ ꯑꯗꯨꯗ ꯅꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯊꯝꯃꯨ ꯍꯥꯏꯅ ꯍꯥꯏ꯫ ꯃꯁꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯋꯥꯍꯩꯅꯤ꯫ ꯑꯩꯈꯣꯏꯅ ꯇꯧꯖꯈ꯭ꯔꯕꯁꯤꯡ ꯑꯗꯨꯗꯤ ꯑꯩ ꯏꯁ꯭ꯋꯔꯒ ꯆꯨꯝꯅ ꯂꯩꯃꯤꯟꯅꯔꯤ, ꯑꯀꯤꯕꯗ ꯑꯩ ꯀꯣꯛ ꯅꯣꯟꯊꯔꯣꯏ, ꯑꯩꯅ ꯇꯧꯕ ꯗꯔꯀꯥꯔ ꯂꯩꯕ ꯈꯨꯗꯤꯡꯃꯛ ꯑꯩ ꯇꯧꯕ ꯉꯝꯒꯅꯤ, ꯃꯇꯝ ꯆꯨꯞꯄꯗ ꯑꯩꯒꯤ ꯑꯆꯨꯝꯕ ꯋꯥꯈꯜꯂꯣꯟ ꯂꯩ, ꯏꯁ꯭ꯋꯔꯅ ꯍꯥꯏꯕ ꯏꯜꯂꯤ, ꯑꯩꯅ ꯀꯥꯎꯕꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯑꯩꯒꯤ ꯋꯥꯔꯦꯞ ꯂꯧꯗꯦ, ꯑꯩ ꯄꯨꯛꯆꯦꯜ ꯆꯥꯎꯏ, ꯑꯩꯅ ꯉꯥꯡꯂꯤꯕ ꯑꯁꯤꯗ ꯆꯦꯛꯁꯤꯟꯖꯩ꯫ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤꯗ ꯅꯈꯣꯏ ꯋꯥꯈꯜ ꯐꯖꯅ ꯇꯧꯔꯤꯕ꯭ꯔꯥ? ꯈꯨꯠ ꯊꯥꯡꯒꯠꯄꯤꯌꯨ ꯃꯌꯥꯝ꯫ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ꯫ ꯑꯗꯨꯕꯨ ꯇꯤꯜꯂꯤꯕ ꯃꯤꯁꯤꯒ ꯍꯥꯏꯔꯒꯗꯤ ꯌꯥꯝꯅ ꯌꯥꯝꯗꯦ꯫ ꯏꯃꯥꯗ ꯌꯦꯡꯉꯨ꯫ ꯅꯪꯒꯤ ꯇꯧꯐꯝ ꯊꯣꯛꯄꯗꯨ ꯅꯪꯅ ꯇꯧꯗ꯭ꯔꯒꯗꯤ ꯅꯪꯒꯤ ꯄꯨꯟꯁꯤꯗꯨ ꯀꯔꯤꯁꯨ ꯐꯒꯠꯂꯛꯂꯣꯏ꯫ ꯑꯩꯅ ꯇꯧ ꯍꯥꯏꯔꯤꯕꯁꯤꯡꯁꯤ ꯇꯥꯕ ꯈꯛꯇꯅ ꯅꯪ ꯐꯒꯠꯂꯛꯂꯣꯏ꯫ ꯃꯁꯤ ꯆꯦ ꯑꯃꯗ ꯏꯊꯣꯛꯎ, ꯅꯃꯥꯡꯗ ꯊꯝꯃꯨ, ꯄꯥꯎ, ꯑꯗꯨꯒ ꯍꯧꯅ ꯍꯥꯏꯗꯣꯛꯎ꯫ ꯑꯗꯨꯗꯒꯤꯗꯤ ꯏꯀꯨꯏ ꯀꯨꯏꯗꯅ ꯆꯦꯗꯨ ꯌꯥꯎꯗ꯭ꯔꯕꯁꯨ ꯅꯍꯥꯛ
ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨꯗ ꯋꯥꯈꯜ ꯇꯧꯕ ꯉꯝꯂꯛꯀꯅꯤ꯫ ꯋꯥꯈꯜ ꯆꯦꯠꯂꯨ꯫ ꯖꯣꯏꯁ ꯃꯦꯌꯔꯒꯤ ꯁꯦꯃꯤꯅꯥꯔ ꯌꯥꯎꯔꯨꯔꯦ, ꯇꯤ-ꯁꯔꯠ ꯐꯪꯂꯦ, CD ꯂꯩꯔꯦ ꯍꯥꯏꯅ ꯄꯣꯡꯒꯅꯨ꯫ ꯅꯪꯒꯤ ꯄꯨꯟꯁꯤ ꯍꯣꯡꯕꯗꯨ ꯑꯩ ꯄꯥꯝꯃꯤ꯫ ꯌꯨꯝꯗ ꯍꯜꯂꯒ ꯋꯥꯈꯜꯗꯨ ꯍꯥꯟꯅꯗꯒꯤ ꯇꯣꯉꯥꯟꯅ ꯈꯟꯕ ꯍꯧꯔꯒꯗꯤ ꯅꯪꯒꯤ ꯄꯨꯟꯁꯤ ꯍꯣꯡꯒꯅꯤ꯫ ꯑꯗꯨꯅ 9ꯁꯨꯕ ꯑꯁꯤꯗꯤ ꯃꯤꯅ ꯑꯩꯉꯣꯟꯗ ꯇꯧꯍꯟꯅꯤꯡꯂꯤꯕ ꯑꯗꯨ ꯑꯩꯅ ꯃꯤꯗ ꯇꯧꯏ꯫ ꯃꯌꯥꯝ, ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯅꯣꯡꯃꯗ 25ꯔꯛ ꯈꯜ ꯂꯩꯔꯗꯤ ꯀꯝꯗꯧꯅꯤ? ꯃꯤꯅ ꯑꯩꯉꯣꯟꯗ ꯇꯧꯍꯟꯅꯤꯡꯂꯤꯕ ꯑꯗꯨ ꯑꯩꯅ ꯃꯤꯗ ꯇꯧꯏ꯫ ꯑꯩꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕꯤꯕ ꯄꯥꯝꯃꯗꯤ ꯑꯩꯅꯁꯨ ꯏꯀꯥꯏ ꯈꯨꯝꯅꯩ꯫ ꯃꯤꯅ ꯑꯩꯉꯣꯟꯗ ꯐꯅ ꯇꯧꯔꯛꯄ ꯄꯥꯝꯃꯗꯤ ꯑꯩꯅꯁꯨ ꯃꯤꯉꯣꯟꯗ ꯇꯧꯏ꯫ ꯃꯤꯅ ꯑꯩꯉꯣꯟꯗ ꯍꯔꯥꯎ ꯍꯔꯥꯎꯅ ꯇꯧꯔꯛꯄ ꯄꯥꯝꯃꯗꯤ ꯑꯩꯅ ꯃꯤꯉꯣꯟꯗꯁꯨ ꯇꯧꯏ꯫ ꯃꯦꯊ꯭ꯌꯨ 8:12 ꯃꯔꯝ ꯑꯗꯨꯅ ꯅꯈꯣꯏꯅ ꯃꯤꯁꯤꯡꯕꯨ ꯅꯈꯣꯏꯗ ꯇꯧꯍꯟꯅꯤꯡꯕ ꯄꯨꯝꯅꯃꯛ ꯑꯗꯨ ꯅꯈꯣꯏꯅꯁꯨ ꯃꯈꯣꯏꯗ ꯇꯧ, ꯃꯔꯝꯗꯤ ꯃꯁꯤꯅ ꯋꯥꯌꯦꯜ ꯌꯥꯊꯪ ꯑꯗꯨꯒꯤ ꯑꯃꯁꯨꯡ ꯏꯁ꯭ꯋꯔꯒꯤ ꯋꯥ ꯇꯥꯛꯊꯣꯛꯄꯁꯤꯡꯒꯤ ꯂꯥꯏꯔꯤꯛꯀꯤ ꯃꯆꯤꯅꯤ꯫ ꯅꯈꯣꯏꯅ ꯑꯈꯨꯕ ꯊꯣꯡ ꯑꯗꯨꯗ ꯆꯪꯉꯨ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯤ ꯃꯗꯨꯗꯤ ꯑꯩꯈꯣꯏꯅ 12ꯁꯤ ꯇꯧꯅꯤꯡꯕ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏꯗ ꯄꯗ 18ꯁꯤ ꯇꯧꯕ ꯇꯥꯏ꯫ ꯅꯈꯣꯏꯅ ꯑꯈꯨꯕ ꯊꯣꯡ ꯑꯗꯨꯗ ꯆꯪꯉꯨ, ꯃꯔꯝꯗꯤ ꯑꯃꯥꯡꯕꯗ ꯇꯥꯅꯕ ꯊꯣꯡ ꯑꯗꯨ ꯂꯥꯎꯏ, ꯑꯗꯨꯒ ꯂꯝꯕꯤ ꯑꯗꯨꯁꯨ ꯄꯥꯛꯏ, ꯑꯃꯁꯨꯡ ꯃꯗꯨꯗ ꯆꯪꯕ ꯃꯤ ꯌꯥꯝꯃꯤ꯫ ꯑꯄꯥꯛꯄ ꯂꯝꯕꯤ ꯑꯁꯤꯗꯗꯤ ꯅꯍꯥꯛꯅ ꯍꯛꯆꯥꯡꯅ ꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯇꯧꯕ ꯌꯥꯏ꯫ ꯍꯥꯏꯔꯤꯕ ꯂꯝꯕꯤꯁꯤꯗꯤ ꯑꯃꯥꯡꯕꯗ ꯄꯨꯏ꯫ ꯃꯤ ꯃꯌꯥꯝ ꯑꯃ ꯃꯁꯤꯗ ꯂꯩ꯫ ꯅꯪꯒꯤ ꯃꯔꯨꯞ-ꯃꯄꯥꯡ ꯃꯌꯥꯝ ꯊꯦꯡꯅꯒꯅꯤ, ꯑꯗꯨꯕꯨ ꯖꯤꯁꯨꯗꯤ ꯂꯝꯕꯤꯗꯨꯗ ꯂꯩꯇꯦ꯫ ꯑꯈꯨꯕ ꯂꯝꯕꯤꯗꯨꯗꯗꯤ ꯃꯤꯌꯥꯝ ꯂꯩꯇꯦ, ꯍꯛꯆꯥꯡꯒꯤ ꯑꯄꯥꯝꯕ ꯇꯧꯅꯕ ꯃꯐꯝꯁꯨ ꯂꯩꯇꯦ, ꯑꯗꯨꯕꯨ ꯖꯤꯁꯨꯗꯤ ꯃꯐꯝꯗꯨꯗ ꯂꯩ꯫ ꯄꯗ 13 ꯃꯔꯝꯗꯤ ꯍꯤꯡꯅꯕꯗ ꯇꯥꯕ ꯊꯣꯡ ꯑꯗꯨ ꯈꯨꯏ, ꯑꯗꯨꯒ ꯂꯝꯕꯤ ꯑꯗꯨ ꯆꯞꯄꯤ, ꯑꯃꯁꯨꯡ ꯃꯗꯨ ꯐꯪꯕ ꯃꯤ ꯌꯥꯝꯗꯦ꯫ ꯈ꯭ꯔꯤꯁꯇ꯭ꯌꯟꯅꯤ ꯍꯥꯏꯕ ꯃꯤ ꯂꯥꯛ-ꯂꯥꯛꯇꯤ ꯂꯩ, ꯑꯗꯨꯕꯨ ꯀꯌꯥꯝ ꯌꯥꯝꯅ ꯍꯥꯏꯔꯤꯕ ꯂꯝꯕꯤ ꯑꯁꯤꯗ ꯆꯠꯂꯝꯒꯗꯕꯅꯣ ꯈꯟꯕꯗ ꯉꯛꯏ꯫ ꯑꯗꯨꯕꯨ ꯅꯍꯥꯛꯇꯤ ꯑꯗꯨꯒꯨꯝꯕ ꯁꯥꯖꯤꯟꯅꯕ ꯅꯠꯇꯕ ꯑꯁꯦꯡꯕ ꯑꯃ ꯑꯣꯏꯍꯟꯅꯤꯡꯏ꯫ ꯅꯍꯥꯛꯅ ꯀꯔꯤꯒꯨꯝꯕ, ꯖꯣꯏꯁ, ꯑꯩꯅ ꯇꯝꯒꯗꯕ ꯃꯌꯥꯝ ꯌꯥꯝꯃꯟꯗꯅ ꯑꯩ ꯀꯣꯛ ꯉꯥꯎꯔꯦ꯫ ꯑꯩꯅ ꯇꯧꯒꯗꯕ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕ ꯑꯃꯠꯇ ꯍꯥꯏꯕꯤꯒꯦꯔꯥ? ꯍꯣꯏ, ꯑꯩ ꯍꯥꯏꯖꯒꯦ꯫ ꯑꯍꯥꯟꯕ ꯄꯤꯇꯔ 4:9 ꯄꯨꯝꯅꯃꯛꯁꯤꯒꯤ ꯃꯊꯛꯇ ꯅꯈꯣꯏ ꯅꯁꯦꯟꯒꯤ ꯃꯔꯛꯇ ꯅꯨꯡꯁꯤꯅꯕꯗ ꯄꯨꯛꯅꯤꯡ ꯆꯪꯉꯨ, ꯃꯔꯝꯗꯤ ꯅꯨꯡꯁꯤꯕꯅ ꯄꯥꯞ ꯑꯌꯥꯝꯕ ꯀꯨꯞꯁꯤꯜꯂꯤ꯫ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕ ꯑꯃꯗꯤ ꯃꯤꯕꯨ ꯊꯨꯅ ꯉꯥꯛꯄꯤꯕ ꯑꯁꯤꯅꯤ, ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯁꯨ ꯄꯨꯟꯁꯤꯗ ꯉꯥꯛꯄꯤꯒꯗꯕ ꯃꯌꯥꯝ ꯑꯃ ꯂꯩ꯫ ꯊꯃꯣꯏ ꯀꯟꯒꯅꯨ, ꯀꯥ ꯍꯦꯟꯅ ꯃꯑꯣꯡ ꯇꯥꯕꯁꯨ ꯄꯥꯝꯃꯨꯅꯨ꯫ ꯅꯪꯅ ꯄꯥꯝꯃꯤꯕ ꯃꯑꯣꯡꯗꯨꯗ ꯇꯧꯗ꯭ꯔꯕꯗꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯇꯧꯒꯅꯨ꯫ ꯃꯤꯅꯨꯡꯁꯤ ꯂꯩꯌꯨ, ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯃꯤꯅꯨꯡꯁꯤ ꯗꯔꯀꯥꯔ ꯂꯩ꯫ ꯈꯨꯗꯤꯡꯃꯛꯁꯤꯒꯤ ꯃꯊꯛꯇ ꯅꯈꯣꯏ ꯅꯁꯦꯟꯒꯤ ꯃꯔꯛꯇ ꯅꯨꯡꯁꯤꯅꯕꯗ ꯄꯨꯛꯅꯤꯡ ꯆꯪꯉꯨ, ꯃꯔꯝꯗꯤ ꯅꯨꯡꯁꯤꯕꯅ ꯄꯥꯞ ꯑꯌꯥꯝꯕ ꯀꯨꯞꯁꯤꯜꯂꯤ꯫ ꯅꯪꯅ ꯇꯧꯒꯗꯕ ꯑꯗꯨꯗꯤ ꯑꯩꯅ ꯅꯈꯣꯏꯗ ꯑꯅꯧꯕ ꯌꯥꯊꯪ ꯑꯃ ꯄꯤꯔꯕꯅꯤ, ꯃꯗꯨꯗꯤ ꯑꯩꯅ ꯅꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯒꯨꯝꯅ ꯅꯈꯣꯏ ꯅꯁꯦꯜ ꯑꯃꯒ ꯑꯃꯒ ꯅꯨꯡꯁꯤꯅꯧ꯫ ꯑꯩꯅ ꯅꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯒꯨꯝꯅ ꯅꯈꯣꯏ ꯅꯁꯦꯜ ꯑꯃꯒ ꯑꯃꯒ ꯅꯨꯡꯁꯤꯅꯧ꯫ ꯃꯁꯤꯅ ꯅꯈꯣꯏꯕꯨ ꯑꯩꯒꯤ ꯁꯦꯕꯣꯛꯅꯤ ꯍꯥꯏꯕꯁꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯈꯪꯒꯅꯤ꯫ ꯅꯨꯡꯁꯤꯕ ꯑꯁꯤꯅ ꯁꯦꯕꯣꯛ ꯑꯣꯏꯔꯦ ꯍꯥꯏꯕꯒꯤ ꯈꯨꯗꯝꯅꯤ꯫ ꯃꯁꯤꯅ ꯈ꯭ꯔꯤꯁꯇ꯭ꯌꯟ ꯑꯣꯏꯔꯦ ꯍꯥꯏꯕꯒꯤ ꯈꯨꯗꯝꯅꯤ꯫ ꯅꯈꯣꯏꯒꯤ ꯐꯤꯔꯣꯜꯗ ꯍꯧꯖꯤꯛ ꯅꯥꯏꯛꯀꯤ ꯈꯨꯗꯝ ꯂꯩꯕ ꯌꯥꯎꯅꯔꯝꯒꯅꯤ, ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯄꯣꯠꯁꯤꯡꯗ ꯀꯣꯀꯥ-ꯀꯣꯂꯥ,
ꯄꯦꯞꯁꯤ ꯍꯥꯏꯅ ꯊꯥꯕ ꯌꯥꯎꯔꯝꯒꯅꯤ꯫ ꯑꯩꯈꯣꯏꯒꯤꯁꯨ ꯈꯨꯗꯝ ꯑꯃ ꯂꯩꯖꯕ ꯇꯥꯏ, ꯑꯗꯨꯒ ꯃꯗꯨꯒꯤ ꯈꯨꯗꯝ ꯑꯗꯨ ꯅꯨꯡꯁꯤꯅꯕ, ꯅꯨꯡꯁꯤꯕꯤꯕ, ꯅꯨꯡꯁꯤꯕꯗ ꯆꯠꯄ ꯍꯥꯏꯕꯁꯤꯅꯤ꯫ ꯃꯤꯕꯨ ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯣꯠꯅꯕ, ꯊꯋꯥꯏꯒꯤ ꯃꯍꯩꯗ ꯍꯤꯡꯕ, ꯅꯉꯣꯟꯗ ꯇꯧꯍꯟꯅꯤꯡꯕ ꯑꯗꯨ ꯃꯤꯉꯣꯟꯗꯁꯨ ꯇꯧꯕ, ꯃꯤꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ, ꯍꯔꯥꯎ ꯍꯔꯥꯎꯅ ꯇꯧꯕ, ꯃꯤ ꯑꯃ ꯑꯣꯏꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯐꯔꯤꯁꯤ ꯈꯔꯅ ꯖꯤꯁꯨꯗ ꯂꯥꯛꯇꯨꯅ ꯀꯔꯝꯕ ꯌꯥꯊꯪꯅ ꯂꯨꯝꯕꯒꯦ, ꯀꯔꯝꯕꯅ ꯌꯥꯡꯕꯒꯦ ꯍꯥꯏꯗꯨꯅ ꯈꯪꯅꯤꯡꯂꯝꯃꯤ꯫ ꯖꯤꯁꯨꯅ ꯍꯥꯏꯈꯤ, ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯝꯕ, ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕ ꯑꯗꯨꯗꯤ ꯅꯪꯒꯤ ꯏꯁ꯭ꯋꯔꯕꯨ ꯅꯪꯒꯤ ꯊꯃꯣꯏ ꯑꯄꯨꯝꯕ, ꯋꯥꯈꯜ ꯑꯄꯨꯝꯕ, ꯄꯥꯡꯒꯜ ꯄꯨꯝꯕꯅ ꯅꯨꯡꯁꯤꯕꯤꯌꯨ, ꯑꯗꯨꯒ ꯌꯨꯝꯂꯣꯟꯅꯕꯕꯨ ꯅꯁꯥꯃꯛꯀꯨꯝꯅ ꯅꯨꯡꯁꯤꯌꯨ꯫ ꯌꯨꯝꯂꯣꯟꯅꯕꯕꯨ ꯅꯁꯥꯃꯛꯀꯨꯝꯅ ꯅꯨꯡꯁꯤꯌꯨ꯫ ꯑꯩꯅ ꯍꯥꯏꯖꯔꯤꯕ 10 ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯁꯤꯗꯤ ꯆꯦꯠꯅ ꯄꯥꯏꯁꯤꯟꯕꯤꯌꯨ, ꯃꯔꯝꯗꯤ ꯃꯤꯉꯣꯟꯗ ꯐꯖꯅ ꯇꯧꯕꯤꯕ ꯍꯥꯏꯕꯁꯤꯅꯅꯤ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯄꯨꯔꯥ ꯃꯄꯨꯡ ꯐꯥꯅ ꯍꯣꯡꯍꯟꯈ꯭ꯔꯤꯕ ꯑꯁꯤ꯫ ꯃꯤꯕꯨ ꯌꯦꯡꯁꯤꯟꯕꯤꯕ ꯍꯥꯏꯕꯁꯤꯅ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏ, ꯃꯔꯝꯗꯤ ꯑꯩꯈꯣꯏꯁꯤ ꯃꯍꯧꯁꯥꯅ ꯏꯁꯥꯒꯤꯇ ꯈꯟꯒꯜꯂꯤ꯫ ꯑꯩꯒꯤꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ, ꯑꯩꯒꯤꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯍꯥꯏꯕ ꯋꯥꯈꯜꯁꯤ ꯄꯣꯛꯄꯗꯒꯤ ꯌꯥꯎꯔꯛꯂꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯁ꯭ꯋꯔꯅꯗꯤ ꯑꯩꯈꯣꯏꯕꯨ ꯑꯁꯨꯝꯅ ꯍꯤꯡꯍꯟꯅꯤꯡꯗꯦ, ꯑꯇꯣꯞꯄꯒꯤꯗꯃꯛ ꯑꯩꯈꯣꯏꯅ ꯉꯝꯕꯗꯨ ꯇꯧꯍꯟꯅꯤꯡꯉꯤ꯫ ꯑꯩꯅ ꯉꯁꯤ ꯑꯌꯨꯛꯇ ꯏꯁ꯭ꯋꯔ, ꯑꯩ ꯀꯅꯥꯒꯨꯝꯕ ꯑꯃꯕꯨ ꯃꯇꯦꯡ ꯄꯥꯡꯅꯤꯡꯉꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯅ ꯃꯌꯥꯝꯗ ꯇꯧ ꯍꯥꯏꯖꯔꯤꯕꯁꯤꯃꯛ ꯑꯩꯁꯨ ꯉꯥꯏꯍꯥꯛ ꯍꯦꯛ ꯁꯪꯕꯗ ꯇꯧꯅꯕ ꯍꯣꯠꯅꯖꯩ꯫ ꯃꯗꯨ ꯍꯦꯛ ꯍꯥꯏꯔꯒ ꯑꯩꯒꯤ ꯑꯀꯣꯏꯕꯗ ꯀꯅꯥ ꯀꯔꯤ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯕꯒꯦ ꯍꯥꯏꯅ ꯌꯦꯡꯂꯝꯃꯤ, ꯑꯗꯨꯒ ꯏꯁ꯭ꯋꯔꯅ ꯌꯥꯝꯅ ꯊꯨꯅ ꯑꯩꯉꯣꯟꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕꯒꯤꯗꯃꯛ ꯎꯠꯄꯤꯔꯛꯏ꯫ ꯅꯪꯅ ꯃꯈꯣꯏꯗ ꯊꯥꯒꯠꯄꯤꯔꯒꯗꯤ, ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯔꯒꯗꯤ ꯃꯈꯣꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯒꯅꯤ ꯍꯥꯏꯅ ꯍꯥꯏꯕꯤꯔꯛꯈꯤ꯫ ꯏꯁ꯭ꯋꯔꯕꯨ ꯌꯥꯝꯅ ꯊꯥꯒꯠꯂꯤ, ꯑꯗꯨꯕꯨ ꯑꯁꯤꯒꯨꯝꯕ ꯋꯥꯈꯜꯁꯤ ꯑꯩꯈꯣꯏꯅ ꯈꯟꯕ ꯇꯥꯏ꯫ ꯃꯁꯤ ꯍꯦꯛꯇ ꯀꯣꯛꯇ ꯂꯥꯛꯄꯗꯤ ꯅꯠꯇꯦ꯫ ꯑꯁꯤꯒꯨꯝꯕ ꯋꯥꯈꯜꯁꯤ ꯅꯍꯥꯛꯅ ꯊꯤꯗꯣꯛꯄ ꯇꯥꯏ, ꯈꯟꯕ ꯇꯥꯏ꯫ ꯃꯌꯥꯝ, ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯤꯡꯁꯤ ꯒ꯭ꯌꯥꯟ ꯇꯥꯕꯤꯔꯤꯕ꯭ꯔꯣ? ꯑꯩꯈꯣꯏꯅ ꯃꯤꯉꯣꯟꯗ ꯀꯔꯝ ꯍꯥꯏꯅ ꯇꯧꯕꯒꯦ ꯍꯥꯏꯕꯁꯤꯗ ꯅꯨꯡꯁꯤꯕ ꯑꯗꯨ ꯎꯒꯅꯤ꯫ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯑꯩꯈꯣꯏꯒꯤ ꯂꯩꯖꯔꯤꯕ ꯑꯗꯨ ꯁꯤꯖꯤꯟꯅꯒꯗꯕꯅꯤ ꯍꯥꯏꯅ ꯕꯥꯏꯕꯜꯅ ꯍꯥꯏ꯫ ꯃꯤꯕꯨ ꯃꯇꯦꯡ ꯄꯥꯡꯕꯗ ꯅꯍꯥꯛꯀꯤ ꯂꯩꯖꯕꯗꯨ ꯁꯤꯖꯤꯟꯅꯧ꯫ ꯅꯇꯣꯝꯇ ꯍꯦꯟꯅ ꯍꯦꯟꯅ ꯂꯩꯅꯕꯒꯤꯗꯃꯛ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯒꯅꯨ, ꯑꯗꯨꯕꯨ ꯅꯉꯣꯟꯗ ꯂꯩꯔꯤꯕꯗꯨ ꯑꯇꯣꯞꯄꯗ ꯕꯣꯔ ꯑꯣꯏꯅꯕꯒꯤꯗꯃꯛ ꯁꯤꯖꯤꯟꯅꯧ꯫ ꯑꯣꯐꯔꯤꯡ ꯊꯥꯗꯈꯤꯕ ꯑꯗꯨꯅ ꯂꯣꯏꯔꯦ ꯈꯟꯒꯅꯨ꯫ ꯅꯍꯥꯛꯅ ꯊꯕꯛ ꯇꯧꯃꯤꯟꯅꯔꯤꯕ ꯅꯪꯒꯤ ꯏꯃꯨꯡꯒꯤ ꯃꯤ, ꯅꯪꯅ ꯄꯥꯝꯕ ꯃꯤ, ꯅꯪꯅ ꯄꯥꯝꯗꯕ ꯃꯤꯗ ꯃꯔꯨ ꯑꯣꯏꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯄꯥꯡꯅꯕ ꯍꯣꯠꯅꯧ꯫ ꯃꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯡꯒꯜ ꯂꯩꯕ ꯈꯨꯗꯣꯜꯅꯤ꯫ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯗꯤ ꯏꯁꯥꯒꯤ ꯑꯣꯏꯖꯕ ꯊꯥꯗꯣꯛꯀꯗꯕꯅꯤ꯫ ꯅꯍꯥꯛꯅ ꯅꯨꯡꯁꯤꯕꯗ ꯆꯠꯅꯕꯒꯤꯗꯃꯛ ꯅꯍꯥꯛꯀꯤ ꯑꯣꯏꯖꯕ ꯈꯔꯗꯤ ꯇꯤꯡꯏ꯫ ꯑꯗꯨꯅꯅꯤ ꯃꯤ ꯑꯌꯥꯝꯕꯅ ꯃꯁꯤ ꯃꯈꯣꯏꯅ ꯇꯧꯐꯝ ꯊꯣꯛꯄ ꯑꯗꯨꯒꯤ ꯆꯥꯡꯗ ꯇꯧꯅꯗ꯭ꯔꯤꯕꯁꯤ꯫ ꯏꯁ꯭ꯋꯔꯒꯤ ꯅꯨꯡꯁꯤꯕꯗꯨꯅ ꯑꯩꯈꯣꯏꯕꯨ ꯐꯥꯖꯤꯜꯂꯤ ꯍꯥꯏꯅ ꯕꯥꯏꯕꯜꯅ ꯍꯥꯏ꯫ ꯃꯁꯤꯅ ꯑꯩꯈꯣꯏꯕꯨ ꯁꯦꯝꯗꯣꯛꯍꯜꯂꯤ꯫ ꯑꯩꯈꯣꯏꯅ ꯃꯤꯕꯨ ꯅꯨꯡꯁꯤꯕ ꯃꯔꯝꯅ ꯃꯈꯣꯏꯗ ꯍꯥꯏꯅꯤꯡꯕ ꯃꯌꯥꯝ ꯑꯃ ꯍꯥꯏꯗꯦ, ꯃꯈꯣꯏꯒꯤ ꯃꯔꯥꯜ ꯄꯨꯊꯣꯛꯇꯦ꯫ ꯅꯨꯡꯁꯤꯕꯅ ꯄꯥꯞ ꯑꯌꯥꯝꯕ ꯀꯨꯞꯁꯤꯜꯂꯤ꯫ ꯈ꯭ꯔꯤꯁꯇꯅ ꯑꯩꯈꯣꯏꯕꯨ ꯍꯤꯡꯉꯨ ꯍꯥꯏꯔꯤꯕ ꯊꯥꯛ ꯑꯁꯤ ꯅꯨꯡꯁꯤꯕꯁꯤꯅꯤ꯫ ꯃꯁꯤ ꯏꯁ꯭ꯋꯔꯒꯤ ꯑꯣꯏꯕ ꯃꯍꯩꯗꯨꯅꯤ꯫ ꯃꯁꯤ ꯏꯁ꯭ꯋꯔꯗꯒꯤ ꯂꯥꯛꯄꯅꯤ꯫ ꯏꯁ꯭ꯋꯔꯗꯤ ꯅꯨꯡꯁꯤꯕꯅꯤ꯫
ꯏꯁ꯭ꯋꯔꯅ ꯂꯩꯔꯤꯕ ꯑꯁꯤꯁꯨ ꯅꯨꯡꯁꯤꯕꯗꯅꯤ꯫ ꯖꯣꯍꯥꯟ 4ꯗ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯃꯌꯥꯝꯗ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩ ꯏꯁ꯭ꯋꯔꯒꯤ ꯂꯣꯏꯅꯕꯤꯕ ꯑꯗꯨ ꯊꯤꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯂꯥꯏꯔꯤꯛ ꯀꯌꯥ ꯄꯥꯈ꯭ꯔꯦ, ꯀꯌꯥ ꯑꯃ ꯅꯩꯅꯈ꯭ꯔꯦ꯫ ꯃꯗꯨ ꯃꯌꯥꯝ ꯈꯪꯕꯤꯕ꯭ꯔꯥ? ꯑꯩꯈꯣꯏꯅ ꯊꯋꯥꯏꯗ ꯍꯦꯟꯅ ꯆꯥꯎꯈꯠꯅꯕꯒꯤꯗꯃꯛ, ꯏꯁ꯭ꯋꯔꯒꯤ ꯂꯣꯏꯅꯕ ꯃꯐꯝꯗ ꯂꯩꯅꯕꯒꯤꯗꯃꯛ ꯑꯩꯈꯣꯏꯅ ꯀꯥ ꯑꯃꯗ ꯍꯦꯛꯇ ꯆꯪꯏ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯄꯨꯟꯁꯤ ꯍꯣꯡꯍꯟꯈꯤꯕ ꯑꯃ ꯑꯩꯅ ꯊꯦꯡꯅꯈꯤ ꯑꯍꯥꯟꯕ ꯖꯣꯍꯥꯟꯒꯤ 4:12ꯗ꯫ ꯏꯁ꯭ꯋꯔꯕꯨ ꯀꯅꯥ ꯑꯃꯠꯇꯅ ꯈꯛ ꯎꯗꯦ꯫ ꯑꯩꯈꯣꯏꯅ ꯑꯃꯒ ꯑꯃꯒ ꯅꯨꯡꯁꯤꯅꯔꯕꯗꯤ ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯗ ꯏꯇꯠ ꯇꯠꯇꯅ ꯂꯩ, ꯑꯗꯨꯒ ꯏꯕꯨꯡꯉꯣ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯕ ꯑꯩꯈꯣꯏꯗ ꯆꯪꯈꯣꯜꯂꯦ꯫ ꯃꯁꯤꯗ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯁꯤ ꯑꯩꯈꯣꯏꯅ ꯑꯃꯒ ꯑꯃꯒ ꯅꯨꯡꯁꯤꯅꯔꯕꯗꯤ ꯏꯁ꯭ꯋꯔꯅ ꯂꯩꯕꯤ, ꯏꯁ꯭ꯋꯔꯅ ꯂꯣꯏꯅꯕꯤ꯫ ꯅꯍꯥꯛꯅ ꯀꯅꯥꯒꯨꯝꯕ ꯑꯃꯕꯨ ꯅꯨꯡꯁꯤꯕꯤꯕ ꯃꯇꯝꯗ ꯃꯍꯥꯛꯄꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯕ ꯑꯣꯏꯔꯕꯁꯨ, ꯀꯔꯤꯒꯨꯝꯕ ꯗꯔꯀꯥꯔ ꯂꯩꯕ ꯑꯃ ꯄꯤꯕꯤꯕ ꯑꯣꯏꯔꯕꯁꯨ, ꯅꯠꯇ꯭ꯔꯒ ꯀꯔꯤꯒꯨꯝꯕ ꯑꯃ ꯉꯥꯛꯄꯤꯕ ꯑꯣꯏꯔꯕꯁꯨ, ꯏꯁ꯭ꯋꯔꯅ ꯌꯥꯎꯕꯤ꯫ ꯅꯪꯅ ꯏꯁ꯭ꯋꯔꯒꯤ ꯂꯣꯏꯅꯕ ꯑꯗꯨꯒ ꯆꯠꯅꯤꯡꯂꯕꯗꯤ ꯃꯤꯕꯨ ꯅꯨꯡꯁꯤꯌꯨ, ꯃꯔꯝꯗꯤ ꯅꯍꯥꯛꯅ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯅꯨꯡꯁꯤꯕꯒꯤ ꯊꯕꯛ ꯑꯃ ꯍꯦꯛ ꯇꯧꯕ ꯃꯇꯝꯗ ꯏꯁ꯭ꯋꯔꯅ ꯂꯣꯏꯅꯕꯤ꯫ ꯅꯪꯅ ꯏꯁ꯭ꯋꯔꯒꯤ ꯂꯣꯏꯅꯕꯗ ꯍꯤꯡꯅꯕꯒꯤꯗꯃꯛ ꯃꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯔꯕ ꯂꯝꯕꯤꯅꯤ꯫ ꯍꯣꯏ, ꯑꯩꯈꯣꯏꯅ ꯏꯁ꯭ꯋꯔꯒ ꯄꯨꯟꯅ ꯑꯆꯤꯛꯄ ꯃꯐꯝꯗ ꯃꯇꯝ ꯂꯧꯃꯤꯟꯅꯩ, ꯑꯗꯨꯕꯨ ꯑꯗꯨꯝ ꯍꯥꯏꯅ ꯏꯁ꯭ꯋꯔꯒꯤ ꯂꯣꯏꯅꯕꯗ ꯂꯨꯞꯇꯨꯅ ꯂꯩꯕ ꯑꯗꯨꯅ ꯑꯩꯈꯣꯏꯕꯨ ꯊꯕꯛꯀꯤꯗꯃꯛ ꯁꯦꯝ ꯁꯥꯍꯜꯂꯤꯕꯅꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯑꯩꯈꯣꯏꯅ ꯃꯗꯨꯒꯤ ꯅꯨꯡꯁꯤꯕ ꯑꯗꯨ, ꯏꯁ꯭ꯋꯔꯒꯤ ꯂꯣꯏꯅꯕꯤꯕ ꯑꯗꯨ ꯑꯩꯈꯣꯏꯅ ꯆꯠꯂꯨꯕ ꯃꯐꯝꯁꯤꯡꯗ ꯊꯕꯛꯇ ꯑꯣꯟꯊꯣꯛꯀꯗꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯁꯨꯝ ꯐꯝꯖꯤꯟꯗꯨꯅ ꯊꯋꯥꯏꯗ ꯀꯥ ꯍꯦꯟꯕ ꯑꯣꯏꯕ ꯈꯛꯇꯪ ꯅꯠꯇꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯒꯗꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯊꯥꯖꯕꯗꯨꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯔꯤ ꯍꯥꯏꯕꯁꯤ ꯑꯣꯏꯒꯗꯕꯅꯤ꯫ ꯃꯌꯥꯝꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡꯗ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯈꯪꯅꯕ ꯍꯣꯠꯅꯗꯨꯅ ꯁꯨꯝ ꯂꯩꯔꯣꯏꯗꯕꯅꯤ꯫ ꯃꯤꯒꯤ ꯗꯔꯀꯥꯔ ꯂꯩꯕꯁꯤꯡ ꯑꯃꯗꯤ ꯃꯗꯨꯕꯨ ꯀꯔꯝꯅ ꯄꯥꯡꯒꯗꯒꯦ ꯍꯥꯏꯕꯁꯤꯗꯤ ꯀꯔꯤꯒꯤꯗꯃꯛ ꯈꯪꯅꯕ ꯍꯣꯠꯅꯔꯣꯏꯗꯧꯔꯤꯕꯅꯣ? ꯅꯨꯡꯁꯤꯕ ꯂꯩꯕ ꯃꯐꯝ ꯑꯗꯨꯗ ꯏꯁ꯭ꯋꯔ ꯂꯩꯕꯤ꯫ ꯃꯤꯒꯤ ꯗꯔꯀꯥꯔ ꯂꯩꯕ ꯈꯪꯉꯨ, ꯃꯈꯣꯏꯅ ꯍꯥꯏꯕ ꯇꯥꯎ꯫ ꯅꯈꯣꯏꯅ ꯃꯈꯣꯏꯕꯨ ꯇꯥꯔꯤꯕꯔꯥ ꯍꯥꯏꯕꯁꯤ ꯃꯈꯣꯏꯅ ꯈꯪꯅꯤꯡꯏ꯫ ꯅꯈꯣꯏꯅ ꯇꯥꯕꯤꯕ ꯀꯥꯟꯗ ꯃꯈꯣꯏꯅ ꯅꯨꯡꯁꯤꯕ ꯐꯥꯎꯏ꯫ ꯑꯩꯒꯤ ꯊꯕꯛ ꯁꯨꯈꯤꯕ ꯅꯨꯄꯤꯃꯆꯥ ꯑꯃꯈꯛꯅ ꯅꯣꯡꯃ ꯁꯨꯝ ꯋꯥꯔꯤ ꯁꯥꯅꯕꯗ ꯕ꯭ꯔꯥꯏꯇꯟ ꯀꯝꯄꯅꯤꯒꯤ ꯄꯣꯠꯂꯝꯁꯤꯡꯁꯤ ꯃꯍꯥꯛꯇꯤ ꯂꯣꯏꯅ ꯄꯥꯝꯃꯤ ꯍꯥꯏꯔꯛꯈꯤ꯫ ꯃꯁꯤ ꯄꯔꯁ, ꯈꯣꯡꯎꯞ, ꯀꯤ-ꯆꯦꯟ, ꯑꯗꯨꯒ ꯁꯟꯒ꯭ꯂꯥꯁꯀꯨꯝꯕ ꯁꯥꯕ ꯀꯝꯄꯅꯤ ꯑꯃꯅꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯕꯗꯨ ꯑꯩꯅ ꯇꯥꯔꯝꯃꯤ꯫ ꯃꯤꯅ ꯄꯥꯝꯃꯤꯁꯤ ꯀꯔꯤꯅꯣ, ꯗꯔꯀꯥꯔ ꯂꯩꯔꯤꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯩ ꯈꯪꯅꯤꯡꯏ꯫ ꯃꯤꯒꯤꯗꯃꯛꯇ ꯀꯔꯤ ꯇꯧꯒꯗꯧꯔꯤꯕꯅꯣ ꯅꯍꯥꯛ ꯈꯪꯗꯦ ꯍꯥꯏꯔꯛꯀꯅꯨ꯫ ꯅꯍꯥꯛꯅ ꯃꯗꯨ ꯈꯪꯗ꯭ꯔꯕꯗꯤ ꯃꯤꯅ ꯉꯥꯡꯕꯗꯨ ꯅꯍꯥꯛ ꯇꯥꯗ꯭ꯔꯕꯅꯤ꯫ ꯃꯔꯝꯗꯤ ꯅꯍꯥꯛꯅ ꯇꯥꯔꯕꯗꯤ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕ ꯗꯔꯀꯥꯔ ꯂꯩꯕꯗꯨ ꯃꯈꯣꯏꯅ ꯍꯥꯏꯔꯛꯀꯅꯤ꯫ ꯑꯩꯅ ꯀꯅꯥꯅꯣ ꯑꯃ ꯊꯥꯔꯒ ꯃꯍꯥꯛꯀꯤ ꯈꯨꯗꯣꯜꯄꯣꯠ ꯑꯃ ꯂꯩꯍꯜꯂꯦ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯊꯕꯛꯁꯤꯡꯗꯨ ꯑꯩꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯥꯒꯠꯂꯤ ꯍꯥꯏꯅ ꯏꯔꯒ ꯄꯤꯈꯤ꯫ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯀꯞꯄꯒ ꯃꯁꯤꯒꯤ ꯈꯨꯗꯣꯜꯄꯣꯠꯁꯤꯡꯁꯤꯒꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯑꯩꯅ ꯍꯥꯏꯈꯤꯕꯗꯨ ꯇꯥꯕꯤꯔꯝꯕ ꯑꯃꯗꯤ ꯅꯤꯡꯁꯤꯡꯕꯤꯔꯝꯕ ꯑꯁꯤꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯤꯌꯥꯝꯗ ꯇꯧꯅꯕꯒꯤꯗꯃꯛ ꯑꯗꯨꯝ ꯍꯥꯏꯖꯔꯛꯄ ꯑꯃ ꯉꯁꯤꯁꯨ ꯃꯤꯌꯥꯝꯗ ꯍꯥꯏꯖꯒꯦ꯫ ꯃꯁꯤ ꯑꯩꯒꯤ ꯀꯟꯐꯔꯦꯟꯁ ꯈꯨꯗꯤꯡꯒꯤꯁꯨ ꯇꯧꯅꯕ ꯍꯣꯠꯅꯖꯒꯅꯤ꯫ ꯅꯍꯥꯛ ꯏꯁ꯭ꯋꯔꯒꯤ ꯃꯥꯡꯗ ꯑꯃꯁꯨꯡ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃꯇꯪ ꯇꯧꯒꯦ ꯍꯥꯏꯕ ꯐꯤꯔꯦꯞꯁꯤ ꯂꯧꯕꯤꯒꯦꯔꯥ? ꯀꯅꯥ ꯀꯅꯥ ꯃꯁꯤ ꯇꯧꯕꯤꯅꯤꯡꯕꯒꯦ?
ꯁꯨꯞꯅꯒꯤ ꯑꯃꯇꯪ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯁꯤ ꯂꯥꯏꯕ ꯑꯣꯏꯔꯝꯕꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯃꯁꯤ ꯇꯧꯅꯕꯒꯤꯗꯃꯛ ꯅꯍꯥꯛ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯈꯟꯕ ꯇꯥꯏ꯫ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯅꯪꯅ ꯈꯪꯕ ꯃꯤꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯈꯪꯗꯕ ꯃꯤꯁꯤꯡꯗꯁꯨ ꯌꯧꯕ ꯌꯥꯏ꯫ ꯅꯣꯡꯃ ꯑꯩ ꯗꯨꯀꯥꯟꯗ ꯄꯣꯠ ꯂꯩꯔꯤꯉꯩꯗ ꯏꯁ꯭ꯋꯔꯅ ꯑꯩꯉꯣꯟꯗ ꯅꯨꯄꯤ ꯑꯃꯈꯛꯀꯤ ꯁꯅꯥꯒꯤ ꯄꯩꯁꯥ ꯄꯤꯍꯟꯅꯤꯡꯕꯗꯧꯅ ꯐꯥꯎꯈꯤ꯫ ꯅꯨꯄꯤꯗꯨ ꯑꯩꯅ ꯍꯥꯟꯅ ꯃꯁꯛ ꯁꯨꯈꯪ ꯈꯪꯗꯦ, ꯃꯥꯅ ꯑꯩꯕꯨ ꯑꯉꯥꯎꯕꯤꯅꯤ ꯍꯥꯏꯅ ꯈꯟꯒꯅꯤ꯫ ꯑꯗꯨꯕꯨ ꯑꯗꯨꯅꯗꯤ ꯆꯠꯅꯔꯣꯏ꯫ ꯑꯗꯨꯅ ꯑꯩꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯈꯨꯠꯇ $50ꯒꯤ ꯕꯤꯜ ꯑꯃ ꯄꯥꯏꯔꯒ ꯅꯨꯄꯤꯗꯨꯗ ꯍꯥꯏꯔꯝꯃꯤ, ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯥꯏꯖꯒꯦ, ꯑꯩ ꯈ꯭ꯔꯤꯁꯇ꯭ꯌꯟꯅꯤ, ꯏꯁ꯭ꯋꯔꯅ ꯉꯁꯤ ꯅꯍꯥꯛꯄꯨ ꯕꯣꯔ ꯄꯤꯅꯤꯡꯏ, ꯃꯍꯥꯛꯅ ꯅꯪꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯈꯪꯍꯟꯅꯤꯡꯏ꯫ ꯁꯦ, ꯃꯁꯤ ꯅꯪꯒꯤ ꯁꯅꯥꯒꯤ ꯄꯩꯁꯥ ꯄꯤꯅꯕꯅꯤ꯫ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯑꯩ ꯊꯨꯅ ꯊꯣꯛꯂꯛꯈꯤ, ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯑꯩꯕꯨ ꯑꯉꯥꯎꯕꯤꯅꯤ ꯈꯜꯂꯒꯗꯤ ꯃꯗꯨ ꯑꯩꯅ ꯌꯦꯡꯕ ꯄꯥꯝꯗꯦ꯫ ꯃꯗꯨꯗꯒꯤ ꯊꯥ ꯀꯌꯥꯒꯤ ꯃꯇꯨꯡꯗ ꯑꯩꯅ ꯋꯥꯔꯤ ꯑꯃ ꯇꯥꯈꯤ ꯃꯗꯨꯗꯤ ꯑꯩꯕꯨ ꯈꯪꯕ ꯃꯤ ꯈꯔꯒ ꯍꯥꯏꯔꯤꯕ ꯅꯨꯄꯤꯗꯨ ꯇꯤꯚꯤꯗ ꯑꯩꯒꯤ ꯊꯧꯔꯝ ꯌꯦꯡꯂꯝꯃꯤ ꯑꯗꯨꯒ ꯑꯩꯕꯨ ꯁꯤꯊꯕ ꯅꯨꯄꯤ ꯑꯃꯈꯛꯅ ꯃꯉꯣꯟꯗ, ꯇꯨ ꯌꯦꯡꯉꯨ, ꯑꯁꯤ ꯅꯨꯄꯤꯁꯦ ꯃꯤꯉꯣꯟꯗꯒꯤ ꯄꯩꯁꯥ ꯂꯧꯕ ꯌꯥꯅꯕ ꯋꯥ ꯄꯉꯥꯡ ꯉꯥꯡꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯍꯥꯛꯅ, ꯅꯠꯇꯦ, ꯃꯈꯣꯏꯗꯤ ꯑꯁꯦꯡꯕꯒꯤꯅꯤ ꯍꯥꯏꯅ ꯍꯥꯏꯔꯒ ꯑꯩꯅ ꯃꯥꯒꯤ ꯁꯅꯥꯒꯤ ꯄꯩꯁꯥ ꯄꯤꯔꯝꯕꯒꯤ ꯋꯥꯔꯤꯗꯨ ꯂꯤꯕꯤꯈꯤ꯫ ꯃꯗꯨꯗꯒꯤ ꯅꯨꯄꯤꯗꯨꯅ ꯇꯤꯚꯤꯗ ꯑꯩꯕꯨ ꯌꯦꯡꯕ ꯍꯧꯈꯤ ꯑꯗꯨꯒ ꯀꯣꯟꯅ ꯏꯁ꯭ꯋꯔꯗ ꯂꯥꯛꯈꯤ꯫ ꯅꯪꯉꯣꯟꯗ ꯀꯔꯤꯃꯠꯇ ꯑꯥꯔꯊ ꯊꯣꯛꯇꯕ, ꯏꯀꯥꯏꯕ ꯐꯥꯎꯕ ꯌꯥꯕ ꯀꯔꯤꯒꯨꯝꯕ ꯑꯃ ꯅꯪꯒꯤ ꯊꯃꯣꯏꯗ ꯏꯁ꯭ꯋꯔꯅ ꯍꯥꯞꯄꯤꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯀꯔꯤ ꯇꯧꯔꯛꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯕ ꯑꯩꯈꯣꯏꯅ ꯈꯪꯗꯦ꯫ ꯃꯤꯅ ꯀꯔꯤ ꯈꯟꯈꯤꯒꯗꯒꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯈꯜꯂꯤ꯫ ꯑꯩꯕꯨ ꯁꯤꯖꯤꯟꯅꯕꯤꯕꯗꯨ ꯄꯥꯝꯃꯤ꯫ ꯑꯩꯅ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯕꯨ ꯑꯩꯅ ꯃꯉꯣꯟꯗ ꯂꯨꯍꯣꯡꯕ ꯆꯍꯤ 90ꯒꯤ ꯃꯃꯥꯡꯗ ꯅꯨꯡꯁꯤꯔꯝꯕ ꯑꯗꯨꯗꯒꯤ ꯍꯧꯖꯤꯛꯅ ꯍꯦꯟꯅ ꯅꯨꯡꯁꯤꯖꯩ꯫ ꯑꯩꯅ ꯍꯥꯏꯔꯤꯁꯤ ꯅꯍꯥꯛꯅ ꯒ꯭ꯌꯥꯟ ꯇꯥꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ, ꯑꯗꯨꯕꯨ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯗꯦꯕꯅ ꯂꯥꯛꯂꯒ ꯑꯩꯉꯣꯟꯗ ꯀꯣꯟꯕꯤꯕ ꯃꯇꯝꯗ ꯃꯗꯨ ꯌꯥꯝꯅ ꯅꯨꯡꯁꯤ, ꯑꯗꯨꯕꯨ ꯑꯩꯅ ꯃꯍꯥꯛ ꯎꯕ ꯃꯇꯝꯗ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯤ ꯆꯣꯡꯊꯣꯔꯛꯄ ꯍꯥꯏꯕꯗꯨꯗꯤ ꯇꯧꯗꯦ꯫ ꯃꯗꯨ ꯅꯠꯇꯦ ꯅꯨꯡꯁꯤꯕꯗꯤ꯫ ꯅꯨꯡꯁꯤꯕꯗꯤ ꯃꯗꯨꯗꯒꯤ ꯍꯦꯟꯅ ꯍꯦꯜꯂꯤ꯫ ꯅꯨꯡꯁꯤꯕꯅ ꯅꯍꯥꯛꯄꯨ ꯊꯕꯛ ꯇꯧꯍꯟꯒꯅꯤ꯫ ꯖꯣꯏꯁ ꯃꯥꯏꯔ ꯃꯤꯅꯤꯁꯇ꯭ꯔꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯄꯨ ꯑꯩꯈꯣꯏ ꯃꯤꯌꯥꯝꯅ ꯊꯥꯒꯠꯆꯔꯤ꯫ ꯃꯍꯥꯛꯅ ꯑꯩꯈꯣꯏ ꯑꯩꯉꯣꯟꯗ ꯇꯧꯕꯤꯔꯤꯕ ꯊꯥꯒꯠꯆꯔꯤꯉꯥꯏ ꯍꯥꯏꯐꯝ ꯂꯩꯇꯦ꯫ ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯐꯤ ꯃꯔꯨꯞ ꯑꯗꯨ ꯈꯛꯇ ꯅꯠꯇꯅ ꯂꯩꯔꯤꯕꯁꯤꯡꯗ ꯆꯤꯟꯖꯥꯛ ꯅꯠꯇꯅ ꯑꯃꯁꯨꯡ ꯄꯥꯎ ꯑꯃꯁꯨꯡ ꯑꯐꯕ ꯄꯥꯎ ꯇꯝꯕꯤ꯫ ꯅꯣꯏꯅ ꯀꯟꯇꯦꯛ ꯇꯧꯕꯤꯕ ꯌꯥꯒꯅꯤ jmmindia.org꯫ ꯉꯁꯤ ꯖꯣꯏꯁ ꯃꯥꯏꯌꯔꯒꯤ ꯃꯤꯅꯤꯁꯇ꯭ꯔꯤꯗ ꯅꯣꯏ ꯌꯥꯎꯕꯤꯕ ꯌꯥꯒꯅꯤ꯫ ꯖꯣꯏꯁ ꯃꯥꯏꯌꯔ ꯃꯤꯅꯤꯁꯇ꯭ꯔꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯄꯨ ꯑꯩꯈꯣꯏ ꯃꯤꯌꯥꯝꯅ ꯊꯥꯒꯠꯆꯔꯤ꯫ ꯃꯍꯥꯛꯅ ꯑꯩꯈꯣꯏ ꯑꯩꯉꯣꯟꯗ ꯇꯧꯕꯤꯔꯤꯕ ꯊꯥꯒꯠꯆꯔꯤꯉꯥꯏ ꯍꯥꯏꯐꯝ ꯂꯩꯇꯦ꯫